Kurumjare. Times of Manipuri all in news ming tabri ba mayam pumno ko maine kasa ko sem namu kana taram nok chari hauzik phaw gi maru phaw sam tudare. Lamyan behizam mirabot ki chama kun gataruk subam po kumon thoram masi thangmai ban United Club TUC na amuko ga kusam naraga thangmai ban chairau chingi athobu sigi kubamda miyam ne ka leka tamduna pangthokre ngasigi thoram aduda poirei leimarol mera pai bia punba Manipur All Manipur Women's Voluntary Association amowa ba amade amukogi maroi bulaching ba kaya sarugya ke thoromaduga mari ledena thangmai ban United Club TUC gi President Pranav Lei something na phongdoki bada thangmai ban chairau chingi athoba singi kubamasada Manipur gi athoba afawba mioi mari gi mitam leiri mitam sing adugi lamyan behizam irabot pauna thangal amade tikendro sitni hairi ba athoba sing asigi maphamda makhoina mari leina ba maroiba numit singna miyam na hikalekat tamdune kai khumna bot pa amade Makoina Manipur ki tungi mirol ki damak tauramba singadu nainaba mathau tabana handaki chahi disingani kunganithoi asidagi thangoi banchairau chingda leiriba mitam sing asigi maroiba numit singda thoram pangthokpa hobani haike chahi asigi August 13 da su athoba singi numit ki ningsing thoram amuko amadi miyanga kusam naraga pangthokre thoram aduda sarug yakiba amuko gi President Fairozam Nandol Luwang haikibada lamyan behizam irabod asi afauba Miyoyaman Haibasi, India ke Kwai ga Pawba Mi Amani Haiba, Mahatma Gandhi ga Changdam Naraga Yinglaga, Haivan Hen Amuka, Lamyan ba Irabo ki masak machu Tokpangam Haike. Mahatma Gandhi ki Masagi Chahi Buddha Mapan Pawba Hinglamduna, Miyam gi Tabak Taurambani, Amadi, Irabo ki Subnagi, Chahi Yakai Manga Kakta Hinglame, Irabo na Siki Bachahi, Matangda, Mahatma Gandhi Siram Labadi, Mahatma Gandhi Su Pawba Mi Amoiram Loy. Gandhi yamna ina khunba imung da popani haibadi Gandhi gi mapabung adu matam adu gi diwani hauzuk ta haira kana governor gumbane aduga iraboti yamna lairaba imung da popani aduga sumathakta irabon subna gi chahi mari khakta ngairing ni da mahaki mapabung leikhide amadi chahi khara leiraga mamasu amuk kaina khibane Irabot angang ngoring da mama mapa kaina khibani Mahatma Gandhi na chepong phongba hobasi masagi chai kuntraga mari subada hauke aduga irabot na maitai chanu chepong phongba haukibasi masagi chai kungataruk hauke Gandhi na mayang gi thabak kaya tawkibadu Marebak India da leiduna tawkibani aduga irabot na mayang gi thabak tawribasi ayamba na Marebak Manipur da leiba amade changba yadabadagi Mirebak da leiduna tawkibani Gandhi na jail taraga mari leikibagi apunba chahi Taruki aduga irabona amuktang jail da leibada chahi leikhi masagi zumathakta Gandhi ki marai bhakti jail da leibani aduga irabot ki marai bhakti jail da leibani irabona yamna kanna haugalakpa matam haibadi inglising machamapan nifudagi mang leikhidaba chahi dising machamapan yankai matoi fawbagi chahi taraga mathogi manung asida irabona Manipur da leiduna thabak tawba phangkibasi subnagi chahi ani khaktane Mahatma Gandhi di mahaku yadaba mi thoraktuna haibadi Nathuram Gosena nongmaina kaptuna hatkibani adubo iraboti mi na hatkide naraga lekhidabani Mahatma Gandhi na Mahatma haibasi Rabindranath Tagore na pikiba mingtolni amade Father of Nation haiba mingtolna Netaji Subhash Chandra Bose na pibani aduga irabona lamyan ba haiba mingtol asi akangana mioi amana pikiba nate miyam na pikibani haike Mayam da hu tab taba makai pijaraga sel tangani haiba lenga ke wakhal angakpani lekai ke club maira party sina nisa thingmina se haina congress luchingbo betanatana kundrakom assembly constituency ki MLA thokchom location phongdukre wafam singa si jananeta hizam irabat birthday celebration committee na sinduna MDU da pangthoki ba lamyan ba hizam irabat ki chama kungataruk suba mapok kumun ki thoram da phongdukki bani Khangabok Esagi MLA Ur Surja Kumar Su Sarugyatuna Pangthokiba Thoromaduda Lamyanbagi photo da laikatuna ikai khumna busudki ai miodi hu pijaraga hu pijaraga chatani lebak de pasamyang da awa pokni su karma makagi thona lamyanbagi ai yuji hu makalam da khoi puna wakhal tamina ba hu ji pijaraga pasha tana nga ki wakhalon se maslenga kulati maram de khoi mani le inborn yorpa maklam ni ngaude taptai ngauduni sire taptai siduni aduga phaude taptai phauduni sanabam da pikraba stage da khoi dum kana phaurisini sumai tokna khoi inborn yorpa se tangai pada tangai khara kalobu natradi khoi matu lebak si mangane dai asumna thamjage lakchaba mahiroi nupi macha singda mate natei chadba video kya ulba school ki oja ama kunja singna bimunai mutana purokna naba matung khongup pareng pikre Mangna mairoi nupi machada makut sanglambagi damak thodoksu leikre hairi thodok ase Jharkhand ki West
ꯁꯤꯡꯕꯨꯝꯗ ꯊꯣꯛꯈꯤꯕꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯇꯔꯨꯛꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯑꯣꯖꯥ ꯑꯗꯨꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯇꯝꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯂꯛꯄꯅꯤ ꯄꯥꯎꯁꯦ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯑꯣꯖꯥ ꯑꯗꯨ ꯀꯟꯕ ꯉꯝꯍꯧꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕ ꯑꯣꯖꯥ ꯑꯗꯨ ꯖꯦꯜꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯜꯂꯛꯂꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯏꯕ ꯋꯥꯀꯠ ꯑꯃꯁꯨ ꯄꯨꯂꯤꯁꯇ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯃꯛꯄꯨ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯔꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯍꯥꯏꯔꯤ Times of Manipuri All News Meng Tabri Bamambo Mukahana Krumzari.